Porompat Police Station ki manung chanba New Chekon da leiba bhara sanba building amada Khurai Konsam Lekai apunba Nupi lupna akhanaba drive chathaduna building adugi manungda jwar sanaduna sanai yunaiduna Natei Chadaba Fibamda Leiramba Nupi Mapan Nupa Mari punna mioi 19 fagalaba matung police ta Chenkhre hairi Pau asina hai ngarang tang ama amasung tang anigi lonaba ahingda akaknaba pau ama fangbadagi tongan ba maira paibising amadi Leikai gi maira paibising yauna Khurai Konsam Lekai apunba Nupi lupna New Chekon da leiba Gurumayum Bimola Mapuroiba Laikhidraba Arun Kumar gi building da chathakiba drive aduda building asigi tongan ba room singda Nupa Nupi kaya sanai yunairamba jwar sanaramba Natei Chadaba Fibamda Leiramba thengnakhibani maira paibe sing aduna thodok aduda chenaba Nupa Nupi 19 fagatpa ngamki aduga mioi khara amana Nanthoktuna Chenkhre hairi sanai yunairamba amade jwar sanaduna Natei Chadaba Fibamda Leirambadagi faraba mioi singasi tongan ba mafam singdagi chahi nauriba singsu yauri maram aduna leibaki luraba tanfam asida ahing nongyai fauba fibam chadana leiramliba sing ase madik chaba chairak piu haina maira paibi singna faraba mioi 19 mak Porompat Police Station da khusinakibani hairi adu wana matam sida imala mak adu wana matam sida Tholo 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 ai moi phal hai ko nang sa sabra samdi sanda ba lauk sanda ba kai lauk phu toi ni oh ya ya sob gai le tholo sob gai le ai tholo bi sob gai le tholo 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 ma sila tholo la 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 Sabar sabar. Lấy ra này quá. Khoan luôn này cái nó. Tholo tholo. Ya, không tholo. Tholo tholo. Tholo tholo tholo. Tholo tholo tholo. Tholo tholo tholo. Tholo tholo tholo. Makha cùng đâu. Tholo tholo. Tholo tholo tholo. Tholo 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 mà lèo vô lèo đâu. Tholo. Asuk wan này mà tầm gì đã. Nó đã đắm xong Soma tholo Sisi tholo ada lu pun nak rồi La. Cùng đó La. Cùng đó lu pun nak rồi Cùng đó Ngay bán tàu có giáp à Cùng đó Mà phát thì cùng đó Como? Kada này. Cùng đó Asuk wan này là quán gì ta Cùng đó mà hát cùng đó Wah kan yang ngosong. Mana sekali udah jatuh, betul kan aku nak ke? Howsik, masih building da
masigi building asigi mapugi maming guru mayum bimola kawi masigi building si manung si baranung kari kaya masali masigi manung da yu thakpi jwa sanaraga English film kumduna chana yunaiduna jwa sanaraga laiba mafam da lairambadagi laikai gi maira pai bi imai benjing adu duga lam dagi lakpa ima lu singbi singa loinana ngasi pharaba matungda police ki mafam da khusinna garba matungda laikai gi site gi imai benjing gi tarap tagi phongdok pirapa wafam di lairiba phariba punama gase laingakna matik chaba punishment pibiyu makhoibu sangar lai ona tinai ngangnai haibidamata punishment pi debi thadok piganu masugum lairiba punama gase manipur si tamungana thoktanaba manipur gi police department amadi mai lainaba department khuding mangna makoi je taba atopa lamnamda lairiba khuding mak section tharang lokhatuna thigatuna manipur sibu tangloi taba khunai ma ohenbada makoi yetli basing ase masi ekoi mangtho lauthok mina badam imai benjing amadi police department mateng pangbiyu haibegi wafam je raika gi marak tagi thamai